Kuki की मिहुत्सिंग Ministry of Home Affairs को वारी सानबदा Union Territory नत्रग separate administration पीबगी वाफम लाइते हाना फोंदोरखरे हारी लोइना लोइना नाकल अमरोमद पैरा SF सिंह हैंगलैब संगनबा बुलेट प्रूफ गारी Chenakhre Kuki सिंगना लंबी ब्लॉक तौबदे हौजिक हानख्रे हाइना सोशल मीडिया सिंगद वीडियो थागनरखले मखा ताबा ऑफिशियल ब पांगामिनसे नाकल अमरोमद Kuki सासांग बाइफोय former president KSO GHQ सीरे हारी Granite Thamjilamle Nongmei kapsilame Imphal East District ki Irelbung Police Station ki manung chanba Kiamgai Muslim lakaida laiba MD Badul Haq sahi kuntragani thoi kauba amagi yumgi gate manakta ngarang ayu angan bada hand grenade ani thamjilamle haidi sakhangdaba singna hand grenade thamjilambagi pau adu hek phangbaga thodok thopam aduda police sanction ke police na FIR ama lokhat paga loinana hand grenade adu aswai angam yaudana lokthoke haidi amarom da ngarang numidang Imphal West District ki Imphal Police Station ki manung chanba uripo khuman them Lekai da laiba Dr. Yumdam Lokendro ki yumda sakhangdaba singna Nongmei ron khara kapsilam lahari sakhangdaba singna kablong kheba Nongmei maru sing aduna imungda thoidokpa aswa open thokide thodo aduga mari lenana police na case ama lokhat paga loinana makhata na thijinbagi thabak sathaba hokre hari panba yabadi sahi asigi October 13 gi ayu anganba pung mangarom tabada sakhangdaba singna dermatologist Dr. Yumdam Lokendro ki yumda Nongmei ron khara kapsilam gi thodok laike thodok andubu yaningdaba phongdok tuna lekai gi nupi na wakani pham bagaloina thodo adu kanana karigi damakta sathaki bano haibadu sengdorakna badiman tauke thodo adu gi matangda kanagumba lanai natraga lanholop amatana phongdorak palai tringai ngarang anirak suba oina Nongmei kapsilam bane haide UGC ki defaulter list gi MIU lokthokre haide UGC University Grants Commission की Private Universities Defaulter List MIU Manipur International University यारंबदु लोकथोक्रे हादे MIU की Registrar T Rajeswari Devi na UGC की State Private University Defaulter List की MIU बु लोकथोरकपदा Stakeholder पुनमकी मफमदा नुंगाइबा फोंदोरकले Registrar ना थोप Public Notice अमना MIU असे UGC की State Private Universities Defaulter List की Officially नाहान November 3 लोकथोरकरे Notice अदुना University asigi teaching non-teaching amadi administrative staff singna honaduna mari lenaba authority amadi UGC da mathau taba che sang sing matam chana pikhat khiba adugi damak nungaiba amadi tawbimal khangba ulakle UGC gi framework makhata MIU bu amohana recognition amadi compliance status pirakpa asimak university asigi oina yamna maru oiba tangka amani haina phongdokhe Kakching District ki IDP singna laingak na piriba tengbang gi mayokta wakat khongchang Chenakhre Sahi ahum hairaklaba Erang asida maram oiduna Kakching District ki tongan ba relief camp singda sangjapam lawtuna leiriba IDP singna laingak na hauze makhoina yengbiriba miyeng makhoi gi pibiriba tengbang polam amade senthangi matangda pende amadi matam chana pifam thokpa senthang pithokpide haiduna ngarang tongan ba relief camp singda leiriba inmate singna Kakching District Headquarters Office da laktuna Deputy Commissioner Kakching gi office mamangda wakat khongjang Chenakhre ngara ayuk pung 13 tabata Kakching District hangliba tongan ba relief camp sing maru oina ima tamphala rembi wangu tera high school binod Kakching khunau Erang khangpokpi langmeidong higher secondary school amasung lamjau upper primary school da leiriba ITP singna Kakching indoor stadium Kakching da hangduna leiriba relief camp da punkhe loina nama phamadu dagi inmate singi oiba wakat khongjang ama deputy commissioner gi office phawa lakhe Kakching DC amadi officials sing unanaba honabada unaba phangkhide khongsal adada saruk yakhebi napat awang lekai dagi Haikuzam Romi Kobi IDP amana phongdorakpada haujuk paliba lenga asina IDP singini haiduna piriba nomagi lupa marphugani pan asibu kanagumba amana khajik farak tabadagi hotel amada sangduna khesri ama sabgi mamal phawba konaribra masisu phare lengangna order thokiba numitagi IDP khara dikarigumba amata phangdana leide kharadi phangkhabasu yaure hariba IDP sing asidi adumaksara heduna siro haribra haina hangbaga loinana pendaba wafam kya lenga amade mari lenaba authority singda hanglakle mahana makhata arduna hai hanadi committee singna question senbiduna honaramane aduba hojikti masa masada DBT gi khuthang do direct paisa changlaklabani na committee singda makhata na kari hairuba ngamgadoribano pirakleba senfam khara asina imung amagi sangdraba yadraba polam sing sana thangaba masa masu sing amadi khudaki oiba anaye yarokpada karamna mayak nagadoribano pirakleba senfam asidi imung amagi sakhungi sing leba phawa konaroi hiramasda lenga amadi mari lenabo authority gi miyoi singna wakhal mona khalhaningi haba wafam su phongdokhe
Sangai Festival Namputa Pangthoknaba Singanu Apaba Oiroi Haina CSO Kanglipakna Phongdorakre Manipur government Pangthoknaba Siliba Sangai Festival Matang Sade Namputa Pangthoknaba Singanu Apaba Oiroi Haina CSO Civil Society Organization Kanglipakna Thadrokpa Cherolamana Haide IPSA International Peace and Social Advancement Pandam People's Action for National Democratic Movement Akomlob Association of Clubs Organization Merapai Bilup IPAC Indigenous Peoples Association of Kanglaipak KSA Loya Loop Kanglaima Kanglai Imalup Kil CLK ERDO Axel Andop Mikal Amasung SWA Apunba CSO Kanglaipak Sero Sinahai Manipur government Sarliba Tasiki Aroi Basarukta Pangtok Naba Torang Tauliba Sangai Festival 2025 Asi Yang Matang Sade Miyangi Ifona Batok Liba Erang Asi the Haktengana Awaba Nangduna Relic Game Ta Hingna Bagilan from the Awaba Kaya Kanglai Government Tengbang Kaya Pidabasu Maduna Awaba Kopo Toktre Masagi Yum Mai Tadok Pidura Tangoi on Krabakayabu Hanagi Yumda Hanzel Hanbangamdre Mayumda Kamdau Ribagi Haiduna Ying Busaluba Pawangam Awabagi Matata Awaba Oire, Susan Purgi Torbung Dagi More Dagi, Laitan Pokpi, Kadangban, Kang Pokpina Singbama Pomkia Dagi, Langelapa Sing, Tongan Tongan Mapam the Labor Relic Games in the Awaba Kang Libane, Manipurgimiam the Infalagi Handona Setpasungam Dre, Torbung Lansen Bangamdre, Infal Barma Rota Pale Lansen Bayadre, Awang Infal Dimapur Rosu, Sengmai the Gihen Bayadre, Infal Ziri Rosu, Kaitelman Vidagi Hen Bayadra Lady, Government Kiara Clock Toklabasu Tamushan Honadabana Mai Papangamdre Hide. Asi yaw na war batanza asida irang laitre hainaba khaki oina pangthoknaba silliba sangai festival asi yamna matang sade kokomina lakthokliba sangai festival pangthokpa yaroi hairiba asida CSO Kanglaipak member organization sing asina mapung phana sogale haide hojik oidaba phibam asida asigumba oidaba namthaki lalong kya sinbagi mahota IDP sing mayumda hanjinba yanaba thorang taw national highway singda hangduna miyam chatpa yanaba selo thokliba irang silo sinaba sinbana government gi asumba thorang oigani sangai Festival Nampuda Pangthok Number Singano Apaba Oiro Hana Wapam to Zero Sida Tamlakle Sandil the Gimioi Ani Assam the Draka Konana Fare Hadi Assam Rifles Masung DRI G Upon Butim Amanangara Assam Kasar District Kimi and Ilipa Koti 5.85 room heroin the Konana Fare Hadi Todosika Marilena Defense Spokesman Pongdoropada Kasar District Lokaina Drug Putok Pusin Taure Habagi Akal Naba Pau Ama Pangbadake Assam Rifles Masung DRI G Upon Butim Amana South Assam G Kasar District Mapams in the Satakiba Operation da Sonabarigat Manakta Gari Ama Kanduna Sek Tawudalupa Koti 5.85 room gi oigadaba heroin ga konana Manipur gi Chandel district gi mi ani phake AR amasung DRI gi apun tim aduna mi sing aduna thorokiba gari amadi mobile phone ani su recover tawki hari North East region the drug ki case ka hena wangkhalakli ba si control tawbada Assam Rifles na asawa thodang laure paramilitary force na enforcement agency Singapore na operations athaduna region sida drug trafficking network thugaiduna naha sing budrak sizinaba amadi drug ki pakta tagadabadagi kanbagi thabak tawri haidi panbaya Myanmar amasung North Eastern States sing Mizoram Arunachal Pradesh Manipur amasung Nagaland ka kilometer 1,790 doi sangba border pulle border si sambal khadaba often oibana Myanmar romdagi maru oina heroin amadi methamphetamine tablet jauna drug sing putok pusin taunabagi maru oiba transit point oire Mizoram gi district tara gi manungda district 3 kilometer songa ga tara Manipur gi district tara 3 ki manungda district 5 kilometer sahunga maudra ga nipan Myanmar ga border pulle masina maram oiraga Mizoram Manipur Tripura amasung Southern Assam asi Myanmar dagi pusilakpa drug lalonbagi khwaidagi maru oiba region ama oide Junta Lanmina Leptana Lanta Satharakpadagi Kerani State ki Lomi Sing Law Lokpata Aki Tuzung Pokna Rehade Myanmar Junta Lanmina Mathang Thada Pangthokadoriba Leba Adugi Mikhal gi damak section tharang lokhat poina Junta gi mayokta leba ethnic rebel singi mathakta lepa laitana landa satharakpana maram oiduna Kerani State ta leriba Lomi Sing Sauna Aki Tuzung Pokna re Kerani State ki Hemoso amasung Praso Township ta leba Lomi Sing na kum amagi mahai marong lok namba honabada Junta Army na drone amasung artillery sizinaduna landa Katra Habagi Sound Singnaba Labana, Nena Tana Low Singuba Tabaksa Tabangamdre, Myanmar Junta Lanmin Low Lopagi Matam Yoksila Pusi the Lomi Singna Low Singugi Tabak Lusin Kargani Habagi Pandamda, Mahai Marong Singbu Mahan Nabagi the Maklepa Latana Lopam Singda, Landarakli Hadi, Township Adu the Labor, Mushing the Tamlako Warol Amada, Demoso Amasung Pursa Townga, Samnaba Union Highway Saruk Singda, Low Loktaba, Mapam Acre Sunny Rom Lady, Lopam Singasi the Kunzasing the Low Lopagi Tabak Toram Sing Pakat Pada Junta Lanmin
landarakadra haibagi aki tujung poknabana lau lokpagi thabakta chauna akaiba pire hairi lau ubana maru oiba senpham ama oiriba township ani asegi khun manga ki miyoi singna chauna khudong sataba mayong nahanbaga loinana lau singugi thabak natrabadi makhogi atopa pambai laite hairi lau suringeda drone pairakpo ubadagi makhogi mathausing thadoktuna Chenakhre hainasu Prusso township ki miyoi amana makhatana phongdokhe township aduda lairiba aki tujung mayok nariba miyoi singna makhatana thamlakiba warol amada juntalanmina ethnic tribal sing laksinabagi pandamda miyam tinba mafam yumlaksing amadi thabak supam singda haukiba a anirom asida tamthiba landa chathaduna lakhi hairi